PR lainga ki matam loisinduna popular government CMB matam naksilakli MLA keba Kaboi Furuki Laurok Pantha loiraba matungna pangthokpa maigi kumai gangai kumai Manipur gi mafam kya da paksna pangthokri Sangai Pro Kaboi Khul gi oina sungarang pasoi kendra gi MLA sapam kunja kesur kebana khul gi ahalaman singa loina hawdokri Thawla madur MLA sapam kebana hai Lamdam asida ningsingwa thoktraba matamdigi furup kuntraga mari kuntraga mangan nungsi sana hingmina duna lakli adubu atopa laibaktagi sangsilakpa mipata singna yellow furup singi marakta nungsina handanaba amaga khatnanaba saraugi langkya ama thaglagsu kundaminaribu yellow furup singi amaga marakta thajanaba nungsinaba haujiksu handri ngasi maklamdam asida thokli laibak thiba thagdo osi yellow furup singmu mitna singanaba yellow furup sing mutringai section phirep lahonaba Semiba mapuna thogan thawdok ni haina lawi thawdo asina yellow fruit sing tokai tahan mangamloi anawa sai amadi gangai ki kumai na lakpa yellow fruit sing gi marak nungsina ba hengalak po oiresano lining laison manadraga su ima lebak manipur gi damak ta amat oina lemina duna tangdu leitana ingna sikna lemina na bokhna mina si haina phungki mana makata na hai hauzu manipur leiriba president rule PR lainga ki matam loisinduna miyamna pamnariba popular government ama semna bagi matam naksilakli miyam gi mihuna semba lainga Laktuna Manipur miyam ki thabak thoram kya pekhat lagani lengak semlaklaba matungna khullasida sakot thawrangi masak thokpa project ani pekhana ba thawrang tori taibang mapuna sanbira bari sungsoi soidana thabak singa du pangtokani pasoi kendra gi manungda khwaidigi lunan ba laikai si sangai pro kabui khul na hena lawi khulasi lunan ba laikai gi role model laikai mani punama si laikai miyam gi mating dagi hena supong doki January taruk tagi cycle rally amasum miyamgi mifam sing pangthokadari United People's Front UPM na sathariba National Reconciliation Month tharongi saru ama oina tha sigi taruk tagi cycle rally amasum miyamgi mifam kya pangthokadari kaisampata leiba UPF ki office ta ngarang nungthil pawmising unabada UPF ki president nongthom Rupasandra na hai English niga taraga manga ki December 8 dagi hauraga tha amasupna pangthokliba National Reconciliation Month tharom ki manungsan January 3 tagi cycle rally ama lamtharaga cycle rally duna thunglaba maphamda miyam gi mifam pangthoknaba sem sare haba wafam thamlakli Nongthombam Rupasandra na makhatan hai sathariba thauramasi gi saru ama oina aikhoi amuhana khuntaklaroi haiba thimda pangthokadaba miyamgi cycle rally ama su miyangi mifamasi January 3 ta Kangla digi cycle rally ama lamtharga Imphal East ki hanga amasum Imphal West ki sekmai lalanglaga lamsang kaithel da miyamgi ba mifam ama pangthokani mifam adu loiraba cycle rally adu tera kaithel phaw laglaga malom yorala na nambol miyamgi mifam pangthoklaba Bishnupur da salaga mifam asida su miyamgi mifam pangthoklaba Moyang College da mayam punna yare kani haiba wafam su bangna phongdokhi amaramna laibaki thawaina ponta pikraba sing ikai khumna gadari awagi makhutagi Manipur gi maning tamba hanjin hankibada thaudang lokhiba Maharaj Gambir Singha Narsingha Sana Hera Chandra Sakhang Haudraba Athobusing amadi sahi ahum Parakadoraba Lan Sida Thawai Katkraba Athobusingda Ikai Kumna Utpigi Tharam Lakliba January Mapan Ginung Tilpung Amaga Makai Tabada Langthabal Leiba Maharaj Gambir Singha Samadhi Memorial Complex the Pangtokadari Saitre Kuntakpa Iningtho Gambir Singha Madi Athobusing Ningsing Loop Manipur Athobusing Gil Glam Tiba Loop Manipur Imagi Maira Irisa Singidamak Langthabal Kendra Clubs Coordinating Committee Manipur Langthabal Kendra Maira Paibi Coordinating Committee Manipur Masum Radio Listener Guilds Manipur na punna sinduna pangtokadaba thauramasi matangda kawa da leiba senior politician Ozoi gi yumda pawmising unabada mangna hai January 8 gi Gambir Singana leikidaba masum seitre khuntakpa matungda Manipur na ningtamba amu hanjilakkhibagi sei sani mapung phaban mini puari gi thoidoklaba thauramasi kumza English singa mag samapan go humdraga tarukta miyam gi asoba khongsat ama loinana amu kuntaklaroi heba kholaw go loinana langthabal da leiba Maharaj Gambir Singha gi aroiba yata phamda leibak ningthau miyam gi mihut amadi miyam yauna wasak lominaki namida simakta da mapal khangjai bungda matamadu gi minister yauna tharam pangtokhi namida si kumza English singa ni kunga taruki January 8 sa yankai mapung phare ne su phongtokhi makna makha taraduna asiguma singtha ningai oiraba namida sida Maharaj Gambir Singha Narsingha Sana Hera Chandra amadi me ahumdigi haurakhibi irang asida thawaina pontha pikraba athobusingna haikaleka tambagi thoram asida leibak miyamna khetnaba miyeng thamdana saruk yabihu namida sida leibak kanana basu miyam puna warep lauminagani haki amaramdana ngamkhaide nongmai kapnabada KNA bigi lanmi ahum PDF ki taraga mapalom sikhre
Hauzik Myanmar democracy hanjilang balaiba sida general election pangtok hauraklingai sera sida Indo Myanmar ngam khai saruk satharak numai kap nabigi thawduk singi makhata na ngang January amadasu Indo Myanmar gi border pillar number 86 amasum 87 ki marakta laiba Manipur gi Kamjong district ki manungsan ba maring thial amasu Myanmar gi kabo tamto na ngam khai saruk ta akan mamongda numai amasum bom kap nabigi thawduk KNAB gi lanmi ahum siri amana hingna phari duga PDF kina lanmi taraga mapalom siri hari numai kap nabigi thawdo du ngarang ayuk pung tarat makai khare helakpa matamda India lengang na proxy lanmi on sijinari ba Myanmar base toba amaga Myanmar gi military junta gi mathata akan ba landa kya sathari ba Kuki National Army Burma KNAB amasum People Defense Force PDF ki lanmi sing na Manipur gi tampak lalhaw singi KM ni hari ba mafam singa sida akan mamong na numai kapsin duna landaki tungda bom yauna makhata na landa kya sathaki bani hari thawdo osigi matangda pauksi sina phongo paugi matu inadi India gi proxy lanmi ni hari ba Myanmar based of khulai pai lar holo KNAB amasum PDF na Manipur gi tampak la holup singi KM oina laidi bani hari ba Manipur amasum Myanmar gi ngam khaida laidi ba taijang hari ba mafam si Myanmar gi Sagang province ki Leothit subdivision ki manungchana lairiba khulamani hariba khulasi Indo Myanmar ki ngamkhaida lairiba tamu degi nongpoklom saurana kilometer kunga mangarom salaga leiba hana degi district headquarter oina military junta na khudum salaga lairiba bapam amana hari hariba khulasi hawkiba kumja english nganiga kunga mari phawdi khunja kya khunda laitaraga lairami adumapu hauzik Myanmar military junta amari tungan tungan khulai paibla hulup kayagi marakta ngihak laitana nongmai kapnaba bom thadaba yungkai amas mal sangkya mai thaba mioi kya hatpa musum fu bagi thabuk sa tharak wadagi ki ne duna kunja singa dukul thadu laga sena khibani madudagi hari mafam singa si Manipur gi tampak la roba kya gi kem college the ragging sexual harassment tawbada nupi ama siri Himachal Pradesh ki Dharamsala da leiba government degree college sahi taraga mapan surbi mahairu nupi masama bu sexual harassment ragging amasum sokpia mamong sathina phu jaibi gi thawang sathabara laikana bangamdana laikidra hari agency ki pauna phungdo pagi matung inari thawdo si mamang sagi September taraga ni pana thokibani college asigi senior mahairu nupi ahum na victim asibu kian khanganduna ragging amasum tuwan tuwan mamong sexual harassment tawiki masidana tana college asigi Professor Ashok Kumar as victim asida hangoi tuku saningai oiba haida bali sataki ba laiki haiden su report hori nomira du victim asibu tamthina phu chaibadagi soktuna ana leng sang leng sathaduna lerakibani adubu victim asigi masa nongmongi phasilaktaduna mamangsagi December kunda laikidabani hari masigi matungna victim gi imung manungna January amada police to wakala khibani wakara dugi matuk ina sexual harassment amadi prohibition of ragging gi makada FIR ma register tawkhre su paus ta makhata na phongdorakli